अहानबदा यामना थाजनंग ओइबा पाउंग तंहाना म्यामदा थमजरमगे हौजे नेशनल मीडिया न्यूज सिंगदसु अपडेट पिनरिबा दुगा रिपोर्ट अंगतंग लखसरकाना म्यामदा थमजरमगे हौजिपुगी ओइना यामद्रबदा मियोइ सामगो हुमद्रागा मरी इंडोनेशिया दा पांगथोकपा फुटबॉल मैच अमदा वायोलेंस थोलकपदगी लैखिद्रे हाइरि हाइरिबा मिसि मिना थोकपा थौदोसी इस्जाबादा पांगथोकपा फुटबॉल मैच अमदा सावरबा फैंसिंगना फुटबॉल पिच चंगसिलकाना हाइरिबा थौदोसी थोकिबनि हाइरि अदुगा लैखिद्रबा मियोइसिंगसिगी मरक मियोइ अनिमदी पुलिसनि हाइना रिपोर्ट तौरी अदुगा मियोइ कुंथ्रागा मरी अमना हाइरिबा स्टेडियम सिगी मनुंगना दुमक लैखिदबनि हाइरि अदुगा लेमहौरिबा लैखिदबसिंगसिना हॉस्पिटल दा लैखिदबनि हाइनासु AFP न्यूज एजेंसी साइटिंग ईस्ट जाबा पुलिस चीफ निको अफिंता रिपोर्ट तौरी हाइनासु पाउक्सना पलगदुग म्याम अपडेट ngaminikse अपडेट लेबग म्यामदा पिजरके हाइनासु चैनल सिगी मेकेडिगी म्यामगी फमना थमजरी ngasi phongkhiba tuan tuan manipuri sifong singdigi maruibi ipausing myamna thamjage ahanbada mapalamgi ba pa hauji Russia amasum Ukraine ani ki thokliba maraksi conflict ki matangna myamda update pijage Ukraine territory marigi referendum annexation condemn tawba draft UNSC bodeb Russia na veto tawkre nungsub lebok singi United Nations Security ki Council the Russia na Ukraine territory annex tawbabu condemn tawnabo honarakpa amangrang Russia na veto tawduna kakthakre United States amasum Albania na UN Security Council da pothorakhiba draft resolution adugi matangda vote launarakpada India China Brazil amasum Gabon yawhidi US amasum Albania na Russia gi referendum amasum Donetsk Luhansk Kherson amasum Zaporizhia annexation sing tawba du condemn tawba resolution adugi matangda lebak taraga mangagi UN Security Council na vote launaki adubu Russia na madu veto torakpadagi warep adu lobungam khidre lebak taraga mangagi council adugi manungdagi warep adugi maikida lebak tarana vote pikhi aduga India China Brazil amasum Gabon lebak marina vote launaba adu yaukti Russia na Ukraine gi region mari Donetsk Luhansk Kherson amasum Zaporizhia gi annexation adu laukthokre forces natuna natragana ki hanmadigi atopa state amagi territory annexation tawba haibisi UN charter amasum international law thugaiba mani haina sigol sunamite UN Secretary General Antonio Guterres naki lamari edu annexation tawba phirep ama ain gi belu lairoi amasum condemn tawfam thoi haina Guterres naki board adugi matangna sandokna takpar India gi UN da permanent representative UN's ambassadors Rusira Cambodia na Ukraine hadak olakliba phibam singaduna India bu haksina nungai handi amasum miyoi punsi singna pontha ohelaga warep ama purakpa yaroi haibisida New Delhi na matam punamakta lepi haiki honaba punamak mari leinaba nakan singna hingsa amasum yengthina ba tokna bai khoin apl tawri khenaba sing amasum yenaba sing sangtainana bigi ama tangaira ba pakhumdi dialogue ni haina maan haiki Santi phangnabigi lambi eduna ikhoibu diplomacy gi channel punamak hangdoktuna thamba mathau tali haina maana hairaduna Russia gi President Vladimir Putin amasum Ukraine gi President Volodymyr Zelensky yauna malem gi lusingbusinga Prime Minister Narendra Modi ga khanakibasingda maana masi mayek singna phungdokhibani haina maana makhataki atopa pawmana Russian troops sing question kre nuclear plant sip Russia na phajinkre World Bank na Ukraine dollar million sangwa kuntra piragani Ukraine army na ngasi phongdorakpa spring thadagi hauna Moscow gi makhada lekiba marueba nongpok thangba town laimen manakta makhoi gi forcing na Russian troop listing kya koshilai khre Yemen manaki Russians group sing adu koshile hana Ukraine gi nongpok thangba forcing gi wangang loi amoiriba Sire Serebati na haki Han mafum asda Russian troop lisumanga dagin lisumanga ga songarum lerami adubu makoigi masing adu military gi thabaktagi masing han than khiram bi yai haina mang haiki Ukraine force ki huang loi dugi matungna nongpok thangba Donetsk region gi laimen manakta khunmanga liberate tawre hauju question liba Russian troops singa dugi khanbaya ba lambi ahum lei thugaina ba khonaba makhoi loinana punna siba natragana surrender tawba sina na mang haiki adubu Ukraine gi Russia na paikraba Zaporizhia nuclear power plant gi director general du Russians petrol amana phajinkre haina plan adugi thabak puriba state agency in Gotham na ngasi phongdokre Europe ki khwaidagi chawbo nuclear plant adugi irai namita nungthil pung amarom tabada inner Doha town
mayumda satpagi lambida ihor murasopu detain tawkhibani haina statement amada company adun haiki makpu kardi singthoki amasum mamit anima punsilaga maikai khangdaba amaromda thauki haina statement aduna makhataki Ukraine gi lana siga mari lainana Washington dagi phangba pawda World Bank na Ukraine na sagona ba henboina dollar million sangaga kuntra gi senpam ama piragani madu tharagde bank aduna Ukraine na piba apun batengbang dollar billion taragumda yore tengbang adu United Kingdom dollar billion sanga amasum Kingdom of Denmark dollar billion kuntra na sagatpani haina statement amada World Bank na ki Britain na piriba dollar billion taragahumdoi gi apun ba senpam adudagi dollar billion taragahumdoi di mapung phani yenthokre haina bank aduna makhataki Matang say ahum henbada Ukraine da amuhana semga sagatpa amasum awaba phiba masidagi kohanabigi apunba long term gi oeba sangadaba du dollar billion sam hengani haina World Bank ki khwaidagi noba analysis na pi haina World Bank's Regional Country Director for Eastern Makasa tarakpoina topa pawmna Ukraine gi region mari namdun annex tawkhibagi damang Russia gi mathakta anauba sanction thamjinkhre Moscow na Ukraine gi territory mari namdun annex tawkhibagi khongthang asi aina yaba thaba amanati masigi mathakta Moscow na Ukraine gi government amsu military official loina na makoi gi family members singda target tawduna mihat mipunsa thaba sigi damak makoi gi mathakta anauba sanction sing thamjile haina US ki president Joe Biden na irai namita phungdokre Russia ki military industrial complex treasury department commerce and state na sing mafam sing target tawduna anauba makhal gi sanction sing asi thamjilakibani Russia na phone ki thang na Ukraine region mari annex tawre haina hairakiba dugi pakhungoina United States amadi ma ki mapang oiriba partners sing na ngasi anauba sanction sing asi lapthokibani Biden na phungdokibada handaki anauba sanction sing asi na Russia gi misam amadi makhoi gi punsi mehingda asobo sathing ama piragani sanction asi na maram oiduna Russia gi manung amasum mapan leiba miyoi singda sanction asi gi saithing phangani haiki Tanja sida Biden na Ukraine na thengbang oina US dollar billion taragani thoi ama supina na ba maki Congress ta taksinkre Moscow na malem gi oiba law sing violate tabudana tana UN satar busu trampling tawre haina sumaral siri haidi Makasa tarak poina to papawmna Ukraine gi lam sing loksin na ba pangthokiba referendum kanem tawba resolution lobada India yakhidre Moscow na Ukraine gi sarukra loksin kibigi khongthang mukanem tawduna Security Council na resolution lobada India yakhidre handakta Ukraine na oirakliba phibam sing yamna nungnaninga oi haina India na phungdokre Ukraine gi lamdam kharabu loksin abagi damak pangthokibani haiba referendum sing illegal oi haina lakthokliba resolution adubu permanent member am oiriba Russia na bito tawki Irai numita member taraga manga laiba council da bot launa ki badu da resolution adu member tarana sakot ki amadi bot launa badu da member mari ti yaukidi Prime Minister Narendra Modi na Russia gi president Vladimir Putin gi wari sanabada Ukraine gi lana du gi mayukta kanangang ki ba amadi hawki basayol da external affairs minister na generals assembly da New Delhi di UN Satarama Sumasiba Hogdokiba principal sing ikai Kumnari Bisingi Maikaida Lepli Haina Fongdokiba Matunda Indiana resolution atugi bot launabada Sarugyaki Dabani India gi Phirep Adubo explain Tauraduna Levasigi permanent representative Rusira Kambosna Council Daiki Madudi Hanakta Ukraine Oirabiba Kongtang Sing India bu Aduki Mati Nongai Hande Aikhoina matam supra forces naraga miyoi kyagi punsi lomhalaga solution amata purak loi haiduna rakhi India gi PM nasu hauzik lan gi matam na tre haina yamna mek sina phungdokibani Prime Minister na haukiba September da Samarkand da phungdokiba wapam asimak Washington na taram okhi Modi gi wapam asibu India gi misang sangdabagi phirepta ahongba lakli haina nungsuklonggi lebak singna interpret tokibani UN da Ukraine gi mari lainana maru eba resolution ama bot launa bada India na sarugya kidabasi masina mapalak subani amarom da India da natana China Brazil amasum Gabon na bot launa ba dur sarugya kidaba du US ki permanent representative Linda Thomas Grenfell na thoidokna luna laukidabaga loinana makoina yaudribadu lana du da Russia gi misang na lepadi natte haikenesu pawshin makhatana fundorakli